HIV/AIDS ka sagonarabasu Meeoi Lising tararom Lotsinduna treatment chathadana Leiri haina Manipur State AIDS Control Society ki project director Haobijam Rosita na nungnangba phongdorakli Manipur State AIDS Control Society MSCS ki mitheng makhada Caesar Hospital and Research Institute ta nauna saba antiretroviral therapy center amangasi hangdokri Caesar Hospital ki auditorium da pangthokpa thauramadu Haobijam Rosita na phongdokhibada state asida HIV/AIDS ka sagonaduna hingliba Meeoi masing lising kun mariga chamri Humfutara Nitoini Haina, Kumja Lisingani Kunhumdoida, National AIDS Control Organization, Nako Napiba Anoba data Amagimatung in Nahaide, Masigi Manungda antiretroviral therapy art center that registered Tauduna treatment Chatariba, Migi Masingna, Lising Taramariga, Chamanga, Yankai Mangani. English singani kuntra fawbugi manungda malemdagi HIV/AIDS muthat pahaina thamliba pandam asigi saruk ama oina nako na sustainable development goal gi matung inna fast track goal ahum piri state asigi oina fast track goal asigi ani shuba madi ahum shuba goal da mai pakpa ngamle adubu know your HIV status hairiba ahanba goal asi hena mai pakhanaba Hotnabadadi Karakhazik wana thokli Leiri state holder singa punna hotnaduna first track goal asi mai pakhan bichangi haiki People living with HIV say ko ina ko 2023 ki matung ina 24,472 ne na ko latest estimation ki matung ina hai adubu jubuji currently ida kan na lawra le sara re hina le sing se 14,554 ne adana 10,000 ko ka gap adana sigi gap se ti do pada ko ki max ki effort na ta so ko ki epidemics ti kara su ga badina atopa ke no di mana health seeking behavior mayam se tum kara su hanthana le bisda sigi HIV AIDS is Karayana, inhibition label, and openly told aga treatment seek over the Mayamdiki, Kuloina support the Rapanga Mayam Sise, Tidora, Saki 10,000 treatment the lap the Basindo Tidora, treatment the program was the all stakeholders for collective effort, Mapiva Matarpale. Tauramadu Saruk Yakiba Caesar Hospital and Research Institute ki Managing Director Dr. K.H. Palinahai, Private Sector ama Oriba Caesar Academy of Health Sciences ta Art Center ama hangdokpa ngamliba sigidamak MSCS po thagatli ahenba infrastructure sing semgat sagatuna henna kanaba piba ngamnaba honagani Meeoi Lising kunmari henna HIV/AIDS ka sagonaduna leirabasu Meeoi Lising taramari rom tamak art Chatharambasi Yamna Chauba Singnaba Mani Oiriba Fiba Masida Miamna so Achoba Taudang Loduna Lotsinduna Leiriba Meeoi Sing Thoraktuna Mapung Fana treatment Chatanaba Honaba Matautai Haiki Staff many introduced subject voice money voice learning phase ni yarigi voice handholding to piraga then sigi lamish tham phasana to ngam Magi scientists who na authority ki scientists who tapi tabiraga maroina lakata basingsi kweda service people gonna Nigeria atu loina na rims ta jinim ta volume treatment tawi atu ki volume handan bedana kana daksa dana leiba kampu kharasi masisu kwena attract tawna moi planning na batawraga sabsa magi service koi pina ba koi site ki bana jage